Rajarisi amasung sana yabo jagurusin imafamda ahanbada aina nulukseri kakti kacheri ani subada agin sijaraba satra satri sing marumapang sing mafamdasu aina nungsiba thamjeri ngasigi ani suba session asida ungnya bijay bagi orang sida artisan sina magi pam langda yang najang lengsin digani lengsin lalu matungda arang manggi paugang kubi ba pajasin na lay candon lengsin bina bagi damak lay candon ki paugan kau bina bagi damak kalai akademi ki thausil ki muhut silaka aina khanan jari wafam sina haudo pagi thorang masigi wahaudo kajaraga sabhasida aina kalimu wafam beratan tentunya thamjaringi madu dia sini kalai akademi na chahi angkai surat pasigi iro nana ngasi pawada ekoina kalai akademi na manipuri ki laijari ba performing arts ki pukai dagi kaji macam laku apa satra mahiro sinda saruk ya sabu sida yang penja ba amasung yang nuai jaba si pauji adubo ekoi guru singna thambilami ba manipuri sanskriti ki saklon singa si icam manate yang lura ba yang siang ba Vaishnav darshan ki wakalon yauri Malingi matamdagi ipa ipu na thambira ba so ki arasta jum pham borega sagat ba adugumba nat ki yang magul lei ba adu sagun sing manipuri nat ki pukai je lei jadi masi kalai akademi na ikoi gi jahi yang khai mapung tharak pasigi iroi na asigumba yang maruoi ba nat ki sagun sing asi ichil leptana sawagi thogon phangduna adibak yamna masamu phaba tinjang kajang daba lupama hoina sawagi seba phangbigani haibasi aina thajai asi mo wakalon da su asi da su Sri Govindagi paujal su da phatan da pauje da masi ki damak akoi jahi yangkai surakpagi thoram Simbiri basiki apa ki Fausillo kalai akademi ki presiden secretary amasung executive body ki member sing kuni makse masih yang nama pung phawa manipuri na chibu sokat pada thawa ika thokpa adugumba member ngatani haibase bakoina lawri ba thoka asina yang nama yek dara ba kudam ni haibase masina lawjei pung phawa program amani aibasi aina laujai aduga loiram dai matangda aina khajitanga hajani munasini ai kalai akademi ki chahi yang kai surpagi asigumba program lebi program sei hoge ai sei hajade ana bising hum jita ana ikachali de Sintang sekretari lausan begini. Aina wafam khara sabada thamjabase
ꯃꯥꯡ